Thaubalda hangliba Vishal Mega Mart ki shop license ka o haiba demanda Thaubal kaithel da kaithel amadi dukan phamba singna changsilakiba khongjang gi makha chatharakpa oina ngasi so Thaubal kaithel da National Highway tangkhai thingduna khongjang changsilaba matungda TMC ki office da wakat mi pham phamkhre khongjang adu da saruk yakhibi irom subasini kaubi kaithel phambi amana phongdorakpada kaithel phambi singna ngasi fawba changsiliba khongjang asida TMC na tasen usinadana leidabadi hena kanba khongjang changsilakani hiramasiga mari leinaba authority na meeting changbiduna khongjang singna taliba demand asi phanganbiyo amaromda TMC na Thaubal kaithel gi kaithel phambi singi apambagi mayokta chatpa manba wafam phongdorakpa ado yaningde TMC gi mihut singna athuba matamda kaithel phambi singa wari sanaduna waroi sinama purakna ba honagadabani haina mahakna makha nakhe